Ngasi Ahing Nongyaidagi Hayeng Numidangwairam Pung Taruk Faoba Manipur Pumba Bandh Laothokhre Pawasi Paunil Khol Pausiadagi Laukhatchavane India ka taunakhiba merger agreement ki mayokta aikhoi khongpham handana lepkadavane namfugi numit asi chanaba yaroi haiba demand da ngasi ahing nongyaidagi hayeng numidangwairam pung taruk fauba manipur da bandh thamkhre lona thingkhraba laloglob National Revolutionary Front Manipur NRFM na thadorok pachero lamana haire lup asina kauriba bandh asigi manungda mai ising ana layeng amadi media natana iraicha singna bandgi wahantok thugaibiganu haire Cherol asina makha taraduna hai kumja lising amaga chamapan nifuga mapan gi September kunmathoida Manipur gi ningthau Budachandra na Manipur India da yaubagi ayache Shillong da khuyek pikhi lawkhi haibagi wa yetnabagi mathau tadre ngasi mag India na aronba afongba lalong kaya tawduna aikhoi mi ama oina ubiraktaba iningtamna chatnabagi lambel fauba thambiraktaba asina maram moiraga kumja lising amaga chamapan nifuga mapan gi September kunmathoida Taukiba merger agreement adu nampuda taukibani haibasi chama chumbagi khudamni haide amarom da Indiana awangnong pokta thamliba mit aside China ki bagi midyang asi khaktane kumja lising amaga chamapan hompugani thoigi Indo China gi landa awangnong poki state sing India ni haina khanba ngamkhidaba adu ngasi su ahongba leitribane India gi mipai thabai ba koktribana matam chupa China sena vaibasi Indian singi achauba mathaune maram aduna awangnong pok mai kaida India ki front line ama matam chupada aronba aphongbo oina semgatle Manipur so front line asida yaholle masi research and analysis wing pro gi khutni haire haujik Manipur da khune ki lanama thamjinduna awang nongpo ki kanglu pumbada India na ki handuna makhoi gi tawba ngambagi paujel pire masi democracy India gi lamsatni haibadu taksare haujik India da political party amatana laingak paiba ngamnadre Masi India mase tarakpagi layong thorok lavani hai na chero laduna makha tarakle PIIMA Healthcare Center gi Wapham Yaningde Pawasi Pandam Pausiadagi Laukhatchavane Thobal Mela Ground manakta laiba PIIMA Healthcare Center da angang unakhibi maunaha ama kidney fail wairakpaga mari lainana maunaha asigi mung manungbu sel pambo oina hospital asigi maikaidagi phongdorokhiba Wapham ama maunaha asigi mapuroiba kaidongbam nagesorna phongdorokle Ngasi Manipur Press Club ta pangthokpa paugi mifam amada kaidongbam nagesorna mathaki Wapham asi phongdokladuna mahakna hai mahaki loinabi asi tha asigi taraga marida healthcare center asida angang unakhe angang unaraba matung urine pass tawba ngamkhide masigi matangda nurse da hairubada humang thokpadagi ngamdavani karisu tawroi hairakhe amadi angang deliver tawkhiba doctor aduda hairuba matamdasu ising chanaba hidak tharaga kaisu tawroi haiduna discharge taunabagi ayaba piramkhi hairing adubu hospital adugi RMO amanadi kidney function test taunaba hairami haina doctor aduda haibada KFT test tauba yaroi hairakhe discharge tauramdai matamdasu ising chanaba hidak thavada ising chalu yadavadagi KFT test taunaba doctor aduna khangalakhe adubu discharge taubagi process taukhivana makoigi maikaidagi KFT asi mapando oina tauragi haiduna discharge taukhe loinana mapangi left amada test tawbada mahaki nupigi kidney animak yadre haiba khangba ngamkhibani hainasu kaidongbam nagesorna phongdokhe